Ima, kari mo tawag Ibungo, siya pajabido sa ising chadadana layraklib si kuiraba male. Ado, ako'y ima ka papung na hariba na nang ngakta husik makoy ka jaminagi si hore lamuk thilakke na hariba. Ngakta ne nang nahara-haraw tawbidana ne mahakse. Sa ising chadana khotana hidaguli ka to amta pijabidana ne hara-haraw amukta tawbinaba ngakata chalusi na hariba. Ngakta chalugero. Ima. Hujik thiang kansida ba. Ay heng oina laki nam ta hai kho ay heng office halakpada changakena. Shadi mana haibada ne matam pumbada yaduna ta lakpani piklingi dagi hauna. Lao ima tho amage ko ata chatlo lao. Karino tawbidana ne hidak langta ka to pija biramu. Sa ka to sahandana hara hara ngakta tawbiro lao ima tho eko. Ima ay heng office halakpada changakena ta hai kho ba ay talle hujik chatpado. Yadi lao ko ima ngai dana leiramage moi ngai hori bani. Tholo ngatang chatbiro lao se hore marai ne hek thinjarakani minang bu lao ai thoe ko. Ino mi tawrisu wai ngonda thoisibo. Kyan gamda tadre me hoina ju haido higum taw. Aina wafam asida yakribase. Tasengna magidi ai makhoi bu nusibagi damakta nate. Mi ama oina pokloraga ai ngonda pangbiram tawbiram dugi khallubada amarom da yakibri. Adubu mabu luhongduna aina leiba khopa ka haibagi wakhaldu ngonda kanta leite. Mahakna naba khara fara kalle har kandana ai moina haiba kuding amti yaro. Aigi anaba kadawda mateng pangbi na imana adum haibasigi tawriba mayamsigi khalluraga magi lama di tole khandra ngani leibani adu handak matang sida singdokhrage matang chapiro Tompongna phajabi khoida chalibasi makhoi bu nusibagi makhoina haiba yabagi nalamde mangonda pangbi khiba mateng sing adugi laman singani haibagi wakhal amada chatliba oirami ina rodori sai tawai baina tawdis ash Kaya namin tayo sibo, mga tama na yun Isi siya mo miye, chan bisi Mo mga kanok tan harang siya mga isi mo Hata daw zani masi Lere sano, ay ne, makoy nina saan Baka ino kita hobiro kigi Siya ano bigi, kan mada mata sa doon na Topang kang da doon na layram ba do Hawsik ti pare da na Ibungo, asin na mateng pangbida na Hawsik ti mahak Para ni hay ba Kaya daw ragin mama Adok ping na lakli ba dubo Nasaan na pinaharaw na leho rin mo pa po Ay na ne lumagi ngakpa snok ta na ne haraw da naman is thaja da dan le mado hek imu to ne hek sang buda ni madi ngak buda noi khrab jani haraw da na le hori pare makhoi ani na sa na thang na ba karino khara langbi udana hoi mai babong ai ke no kita hobi ge na tholei ni adu mai babong da haraw man da tam ge sang amani hoi chalo hobiro karino sa tha khara hoi chang mai babong da hobiro ki ge pare da sa no pi se Amukta mahaki anaba se farabadi nuai khrani da ibo Phajabina mathwai yamna nungai tana tompoki mafamda mabangda sengdokjaningba haijaningba wahai kaya ama haidokpa sengdokpa ngamjadana thengnadana lakhiba adu yamna nungai tana tompokta wari sarami tompoknasu phajabina liri wari sing adu loina tarami aduga mahaksu wakhal amada lerami aina namgo tamoi chengna sijaki Aina hamada khalamba singado nang ne so okhraba manumit adudagi sokpa hek miku badudagi ni aina nang mutang oise nungsi jakiba aina noigi phatanaba nangi phatanaba khankiba so amta leite nang na ibu ekta lana ubibado ai wakal su nungaite ado ai college aduda hana basilami budu nang yaudabra nang na natabra badubo chumme aina chilibani haina loina khalamgani adubo aina nafamda adugi wakal khankiba su leite chumna tangi aina khanmadi aingondagi hen khini khanbagi damakta aina nangbu nungsiba saduna nangna laik la ba kaidawada ka helaga aina hengi habagi wakal di khanki aduga nangbu puba chaiba kaimata henbadi khanki de adubu aina khalami haijabagi wani nangni hek sokko nimit adudagi de ai nangbu thamoi sengna nungsi jaki nangna hospital la leningai matam aduda ai college chale aduda aibu nungsi jaba aingonda ngaujaba no pama khoi ma khoina su adum magal hongani haina kana thawoina di haina daba adum khara di khoi pabong khoi ga moi mapa ga adum haina ga leibani thawoina lu hongani habagi di natta ba sum moi tina bagi adugi nu fa aduna ibu ngauja bani adum aduda aina nangonda nusi haini kholani na haibu ma taba dagi mana nangbu lummaga phubu oirami adusu aina nang famda singdoge khamase sum ibani thengnadre aduna haibagi matam ipang phangde aidi kaimata adugi matangda yaudabani khangsu khangde Para dumai na tawboy ay di magi wakal tayo nga di kalu de adu sakto yam di nuksidi wangang sangang yam na phajade ba ma ay ngon mo mat taw taw di taw kiba ni matam duda
ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯩꯁꯨ ꯁꯥꯎꯗꯅ ꯃꯥꯒ ꯀꯧꯅꯈꯤꯗ꯭ꯔꯕꯅꯤ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯨꯅ ꯀꯩꯗꯧꯔꯅꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯈꯟꯖꯔꯝꯃꯦ ꯑꯗꯣ ꯉꯁꯤ ꯈꯪꯉꯕꯅꯤꯅꯅꯦ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯁꯦ ꯌꯥꯔꯦꯁꯦ ꯅꯪꯅꯦ ꯍꯤꯗꯥꯛꯀ ꯂꯣꯏ ꯆꯥ ꯂꯣꯏꯔꯕꯣ ꯀꯔꯤꯅꯣ ꯃꯤ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯕꯁꯤ ꯐꯥꯎ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯑꯍꯤꯡꯒ ꯂꯦꯛꯑꯒ ꯍꯥꯏꯖꯥꯠꯂꯣ ꯀꯔꯤꯃꯠꯇ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯗ꯭ꯔꯦꯃꯤ ꯑꯩꯅ ꯁꯤꯗ ꯂꯦꯞꯇꯅ ꯃꯥꯕꯨ ꯉꯥꯏꯈꯠꯂꯛꯏꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦꯃꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯃꯤ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗꯅꯦ ꯈꯔ ꯐꯅꯕ ꯍꯥꯏꯗꯅ ꯁꯤꯜꯂꯨꯔꯤꯕꯁꯤꯅ ꯐꯠꯇꯅꯕ ꯑꯣꯏꯔꯛꯀꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯤꯕꯁꯤꯕꯨ ꯃꯥꯅꯤ ꯏꯕꯨꯡꯉꯣꯅꯤ ꯀꯨꯝꯊꯔꯛꯂꯤꯕꯁꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ ꯐꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯥ ꯅꯠꯇ꯭ꯔꯣ ꯃꯉꯣꯟꯗ ꯂꯦꯞꯄ ꯂꯩꯁꯤꯕꯣ ꯃꯥꯅꯤꯅꯦ ꯀꯔꯤꯒꯤꯅꯣꯃꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯕꯁꯤꯕꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯈꯤꯇꯪ ꯉꯟꯅ ꯉꯥꯜꯂꯤꯉꯩꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥꯕ ꯏꯃꯥꯁꯤ ꯐꯥꯎꯕ ꯉꯜꯂꯤꯅ ꯑꯗꯨꯝ ꯇꯧꯅꯍꯧꯔꯤꯅꯤ ꯃꯣꯏꯗꯤ ꯑꯩ ꯊꯦꯡꯉꯦ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯍꯥꯏꯖꯤꯜꯂꯒ ꯂꯥꯛꯏꯅꯤ ꯍꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤ ꯏꯁꯥ ꯐꯖꯕꯤꯗꯨꯕꯨ ꯅꯪ ꯂꯥꯛꯄꯗ ꯍꯔꯥꯎꯗꯕ꯭ꯔꯣ ꯍꯔꯥꯎꯏ ꯏꯃꯥ ꯆꯥꯛꯀ ꯉꯍꯥꯟꯗꯩ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯆꯥꯎꯀ ꯍꯥꯏꯕꯗ ꯆꯥꯛꯀ ꯃꯌꯥꯝ ꯆꯥꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯒ ꯂꯣꯏꯅ ꯆꯥꯔꯥꯌꯦ ꯑꯩ ꯆꯠꯂꯒꯦ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯉꯥꯛꯇ ꯂꯩꯈꯣꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕ ꯑꯗꯨꯗ ꯑꯩꯁꯨ ꯍꯦꯛ ꯄꯠ ꯀꯟꯊꯣꯛꯑꯝꯃ ꯂꯥꯛꯄꯗꯣ ꯁꯨꯝ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯐꯔꯦ ꯏꯁꯥꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯔꯣ ꯏꯃꯥ ꯆꯥꯛꯄꯨꯗꯤ ꯈꯔ ꯆꯥꯔꯛꯑꯦ ꯑꯗꯣ ꯑꯩ ꯄꯨꯛ ꯊꯟꯅꯕꯗꯤ ꯆꯥꯔꯛꯇꯦꯕ ꯏꯃꯥ ꯆꯥꯔꯕꯣ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯗꯨꯕꯨ ꯏꯆꯥ ꯌꯥꯎꯗꯕꯤꯗꯕꯨꯅꯤ ꯃꯥꯅ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯏꯆꯥ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯦ ꯆꯥꯛ ꯂꯥꯝꯅꯅꯦ ꯃꯄꯥꯟꯗ ꯊꯣꯛꯇꯅ ꯅꯪꯕꯨ ꯂꯥꯛꯄ꯭ꯔꯥꯅ ꯑꯗꯨꯝ ꯉꯥꯏꯗꯅ ꯂꯩꯔꯤꯕꯅꯦ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯊꯦꯡꯉꯕꯁꯤꯕꯨ ꯆꯥꯊꯣꯛꯑꯝꯃꯒꯦ ꯍꯥꯏꯗꯗꯅ ꯑꯩꯁꯨ ꯆꯥꯛꯄꯨꯗꯤ ꯂꯥꯝꯃꯕꯅꯦ ꯌꯥꯝ ꯆꯥꯔꯛꯇꯦꯕ ꯉꯁꯥꯏ ꯑꯩ ꯇꯟꯗꯅ ꯑꯗꯨꯝ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯒ ꯆꯥꯅꯕꯅꯤꯅ ꯐꯤꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯍꯣꯏ ꯃꯥꯗꯨ ꯑꯩ ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯎꯅ ꯍꯣꯡꯗꯣꯛꯑꯒꯦ ꯐꯔꯦꯗ ꯏꯆꯥ ꯐꯖꯕꯤꯒꯤ ꯂꯃꯜ ꯑꯃ ꯇꯣꯟꯗꯅ ꯉꯍꯥꯟꯗꯩ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯡꯂꯦꯗꯅ ꯃꯥꯅ ꯅꯥꯕ ꯐꯗꯅꯅꯦ ꯑꯃꯨꯛꯇꯅꯦ ꯇꯧꯔꯗꯤ ꯐꯔꯗꯧꯅꯤ ꯇꯧꯔꯤꯁꯦ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯦꯃꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯉꯟꯅꯒ ꯍꯧꯒꯠꯇꯅꯅꯦ ꯃꯁꯝ ꯃꯅꯥꯀꯥꯇꯣ ꯐꯖꯅ ꯍꯥꯠꯇꯅ ꯀꯦꯔꯒꯅꯦ ꯏꯐ ꯐꯖꯔꯒ ꯂꯩꯔꯝꯃꯕꯅꯦꯃꯤ ꯑꯩ ꯄꯨꯡ ꯉꯛꯄꯗ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯨꯡꯊꯥ ꯊꯥꯖꯕꯤꯗ꯭ꯔꯤꯁꯤꯕꯨ ꯏꯕꯦꯝꯃꯗꯣ ꯌꯥꯝ ꯅꯥꯟꯅ ꯀꯦꯗꯅ ꯂꯣꯏꯁꯟꯗꯅꯅꯦ ꯍꯔꯥꯎꯅ ꯇꯧꯔ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯗꯣꯛꯇꯔ ꯑꯁꯤ ꯂꯥꯏꯅꯤꯀꯣ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯗ ꯐꯕ ꯋꯥꯒꯅꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤꯅꯦꯍꯦ ꯉꯔꯥꯡꯗꯩ ꯈꯛꯇ ꯂꯥꯛꯂꯤꯕꯅꯤ ꯌꯦꯡꯉꯣ ꯉꯁꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯉꯛꯇ꯭ꯔꯣ ꯐꯖꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯈꯪꯂꯝꯃꯤ ꯏꯕꯦꯝꯃ ꯏꯃꯥꯗꯤꯅꯦ ꯇꯨꯝꯕꯒ ꯍꯧꯔꯝꯃꯩꯔꯣꯏ ꯈꯟꯗꯅꯅꯦ ꯁꯪꯒꯣꯝꯗꯣ ꯄꯨꯕꯤꯔꯛꯇ꯭ꯔꯦ ꯂꯣꯏꯗꯅ ꯂꯩꯍꯧꯔꯕꯅꯦ ꯑꯗꯣ ꯄꯨꯕꯤꯔꯛꯑꯒꯦꯀꯣ ꯏꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯣ ꯀꯨꯏꯔꯣꯏ ꯏꯃꯥꯅ ꯂꯣꯟꯕ ꯂꯣꯏꯅ ꯂꯣꯏꯔꯝꯃꯕꯅꯦ ꯐꯠ ꯂꯥꯎꯅ ꯄꯨꯔꯒ ꯂꯥꯛꯇꯧꯅꯤꯁꯦ ꯂꯩꯔꯝꯃꯣ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇ ꯈꯟꯖꯕꯁꯦ ꯎꯕꯗꯅꯦ ꯍꯔꯥꯎꯖꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯕ ꯍꯔꯥꯎꯔꯦ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯐꯔꯛꯄꯁꯤ ꯑꯩ ꯉꯛꯄꯗꯁꯨ ꯂꯣꯏꯔꯦꯃꯤ ꯇꯧꯔꯤꯁꯦ ꯑꯉꯛꯄꯅꯤꯀꯣ ꯗꯣꯛꯇꯔꯁꯨ ꯂꯥꯏꯅꯦ ꯑꯩꯗꯤ ꯆꯥ ꯄꯨꯊꯣꯔꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯀꯨꯏꯃꯟꯈ꯭ꯔꯦꯅ ꯆꯪꯉꯛꯂꯤꯕꯁꯤꯗꯤ ꯖꯒꯣꯏꯗꯨꯝ ꯅꯤꯛꯊꯗꯅ ꯂꯩꯔꯝꯃꯦꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯆꯪꯉꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯗ ꯅꯪꯅ ꯅꯤꯛꯄ ꯍꯧꯔꯛꯄꯗꯣ ꯑꯗꯨꯋꯥꯏꯗꯒꯤ ꯆꯪꯂꯛꯂꯕꯅꯤꯗ ꯏꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯄꯨꯊꯣꯔꯛꯑꯒꯦ ꯆꯠꯂꯨ ꯂꯣꯏꯔꯕꯅꯦꯕ ꯍꯣꯏ ꯄꯨꯊꯣꯔꯛꯑꯣ ꯀꯨꯏꯃꯟꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯤ ꯑꯩ ꯊꯣꯛꯂꯝꯂꯒꯦꯀꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯣ ꯎꯔꯨꯕꯗꯅꯦ ꯑꯗꯨꯗꯅ ꯉꯥꯛꯇꯪ ꯅꯤꯛꯊꯔꯝꯕꯅꯤꯗ ꯍꯣꯏꯗ ꯃꯃꯥ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯉꯟꯃꯜꯂꯤꯅꯦ ꯅꯪꯕꯨ ꯃꯁꯥꯁꯦ ꯁꯦꯡꯅ ꯑꯃꯨꯛꯇ ꯐꯈꯤꯁꯅꯨꯅꯦꯍꯦ ꯑꯗꯨꯒꯅꯦ ꯄꯦꯟꯅ ꯅꯤꯛꯊꯒꯦ ꯍꯥꯏꯔꯕꯁꯨ ꯅꯤꯛꯊꯧꯀꯣ ꯑꯩ ꯊꯣꯛꯂꯝꯂꯒꯦ ꯆꯥ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣꯀꯣ ꯏꯁ ꯀꯌꯥꯇꯅ ꯌꯦꯡꯉꯝꯃꯤ ꯅꯥ ꯐꯔꯒ ꯅꯤꯛꯊꯧ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯝ ꯆꯠꯈ꯭ꯔꯦ ꯉꯔꯥꯡ ꯑꯩꯅ ꯐꯣꯟ ꯄꯤꯕꯗꯣ ꯂꯧꯒ ꯁꯨꯡꯌꯥ ꯌꯥꯗꯦꯃꯤ ꯑꯩ ꯅꯝꯅ ꯂꯩꯁꯜꯂꯝꯕꯅꯤ ꯑꯗꯣ ꯉꯔꯥꯡꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯀꯣꯜꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯇꯧꯁꯤꯔ ꯈꯪꯗꯦꯅꯤ ꯇꯧꯕꯗꯤ ꯌꯥꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯉꯟꯃꯜꯂꯤ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯊꯣꯛꯂꯛꯂꯕꯔꯥ ꯀꯗꯥꯏ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦꯁꯦ ꯏꯕꯨꯡꯉꯣ ꯃꯤꯒꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯅꯦ ꯉꯪꯈꯠ ꯈꯣꯀꯠꯇꯅ ꯐꯤꯡꯒꯠꯇꯅ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯇꯞꯊꯒꯗꯕꯅꯤ ꯌꯥꯔꯤꯈꯩ ꯆꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯁꯨ ꯆꯠꯔꯨꯈꯤꯒꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯣꯟꯊꯣꯛꯅ ꯏꯟꯈ꯭ꯔꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯩꯃꯥ ꯀꯥꯎꯔꯦꯅꯦꯍꯦ ꯇꯧꯔꯤꯁꯦ ꯃꯥꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯏꯗꯅ ꯂꯩꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯕꯗꯧꯅꯁꯨ ꯇꯧꯋꯦ ꯀꯅꯥꯝꯇ ꯂꯩꯇ ꯖꯥꯠꯂꯣ ꯏꯅꯦ ꯍꯣꯏ ꯏꯅꯦ ꯇꯥꯗꯦ ꯃꯤ ꯀꯅꯥꯝꯇ ꯈꯨꯝꯃꯛꯇꯦ ꯊꯣꯡꯁꯤ ꯂꯣꯟꯕ꯭ꯔꯥ ꯑꯝꯇ ꯅꯝꯃꯒ ꯍꯥꯡꯉ ꯌꯦꯡꯒꯦ
ꯊꯣꯡꯁꯨ ꯂꯣꯟꯗꯦꯃꯤ ꯀꯩꯅꯣ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯎꯗꯦ ꯑꯣ ꯏꯅꯦ ꯑꯣ ꯏꯅꯦ ꯀꯩꯅꯣ ꯃꯤ ꯊꯣꯡꯁꯨ ꯏꯍꯥꯡ ꯍꯥꯡꯉꯒ ꯀꯥꯏ ꯆꯠꯅꯩꯖꯥꯠꯅꯣ ꯑꯣ ꯏꯅꯦ ꯑꯦ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯏꯆꯥ ꯑꯕꯤꯒꯤ ꯈꯣꯟ ꯃꯥꯟꯈ꯭ꯔꯦꯗ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯏꯅꯦ ꯂꯥꯛꯑꯦ ꯏꯆꯥ ꯑꯃꯨꯛꯇ ꯎꯅꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯉꯔꯥꯡꯕꯨ ꯏꯆꯥ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯉꯔꯥꯡꯕꯨꯗꯤꯅꯦ ꯃꯔꯨꯞꯀꯤ ꯁꯦꯟ ꯊꯤꯟꯕ ꯀꯔꯤ ꯃꯣꯏ 이ꯅꯝꯃ ꯕꯤꯅꯣꯗꯤꯅꯤ ꯍꯣꯏꯗ ꯆꯠꯂꯨꯏꯌꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯒ ꯐꯝꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯇꯧꯕ ꯌꯥꯎꯕ꯭ꯔꯥꯕ ꯉꯔꯥꯡꯕꯨ ꯑꯣ ꯃꯔꯨꯞꯀꯤ ꯁꯦꯟ ꯊꯤꯟꯕ ꯆꯠꯄꯒꯤ ꯆꯠꯃꯤꯟꯅꯁꯦꯅ ꯉꯥꯏ ꯂꯩꯔꯝꯕ ꯑꯗꯨꯀꯥꯟꯗ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯒꯥꯔꯤꯅ ꯊꯦꯡꯈꯤꯅ ꯏꯅꯦ ꯅꯣꯡꯃ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯒꯥꯔꯤꯅ ꯊꯦꯡꯉꯤꯕ ꯅꯨꯄꯥꯗꯣ ꯃꯥ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯏꯌꯦ ꯑꯗꯨ ꯉꯔꯥꯡ ꯈꯛꯇꯪ ꯊꯣꯛꯂꯛꯏꯅꯦꯅ ꯂꯥꯛꯄ ꯑꯅꯥꯕ ꯍꯪꯕꯅꯤꯅ ꯑꯗꯨꯗ ꯁꯨꯝ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯐꯝꯃꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦꯕ ꯏꯅꯦ ꯑꯗꯨꯅꯦꯕ ꯏꯅꯦꯁꯨ ꯈꯪꯉꯦꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯏꯆꯥꯅ ꯂꯦꯞꯇꯅ ꯁꯨꯝ ꯂꯩꯔꯦ ꯂꯥꯛꯑꯣ ꯐꯝꯃꯒꯅꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯒꯗꯕ ꯂꯩ ꯑꯗꯨ ꯏꯅꯦ ꯑꯩꯅ ꯅꯨꯄꯥ ꯑꯃꯒ ꯂꯩꯍꯧꯋꯦꯅ ꯀꯅꯥꯅ ꯇꯝꯃꯛꯏꯅꯣ ꯏꯅꯦꯗ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯑꯕꯤꯗ ꯍꯥꯏꯔꯔꯒꯦ 이붕호기 ꯃꯇꯥꯗꯨꯒ ꯈꯪꯗꯕ ꯁꯥꯔꯒꯅꯦ ꯀꯩꯅꯣꯝ ꯍꯦꯛꯇ ꯍꯥꯏꯖꯜꯂꯒꯦ ꯀꯩꯅꯣ ꯏꯅꯦ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯗꯨꯕꯨ ꯀꯅꯥꯅ ꯇꯝꯃꯛꯏꯅꯣꯕ ꯑꯩ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯍꯧꯋꯦꯅ ꯑꯣ ꯑꯩꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩ ꯆꯠꯄꯗꯅꯦ ꯃꯅꯤꯡꯒꯤ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯄ ꯏꯆꯦ ꯑꯕꯦꯗꯤ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯤꯅ ꯇꯝꯃꯛꯄ ꯑꯗꯨꯗ ꯁꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯕꯅꯤꯗ ꯑꯩꯅꯗꯤ ꯊꯥꯖꯗꯕ ꯁꯨꯝꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯃꯤꯒ ꯍꯪꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯕꯒꯤꯅꯤꯗ ꯁꯨꯝ ꯊꯥꯖꯗꯕꯗꯣ ꯑꯗꯨ ꯆꯨꯝꯕ꯭ꯔꯥꯅ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯈꯪꯅꯤꯡꯗꯅ ꯏꯆꯥꯗ ꯍꯪꯕꯅꯤꯗ ꯑꯣ ꯏꯅꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯀꯅꯥꯅꯅꯣ ꯃꯌꯥꯝ ꯍꯦꯟꯅ ꯍꯥꯏꯖꯟꯕꯤꯔꯤꯗꯨꯕꯨꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯟꯕꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯊꯣꯛꯂꯛꯄ ꯉꯥꯏ ꯂꯩꯕ ꯑꯗꯨꯗ ꯃꯥ ꯂꯥꯛꯑꯒ ꯁꯨꯝ ꯃꯥꯅ ꯊꯦꯡꯉꯝꯕꯅꯤꯅ ꯒꯥꯔꯤꯅ ꯑꯗꯨꯒꯤ ꯈꯔ ꯐꯔꯕ ꯈꯣꯠꯂꯕꯅ ꯀꯨꯏꯔꯦ ꯂꯥꯛꯇꯕꯅ ꯃꯥ ꯊꯕꯛ ꯆꯠꯊꯣꯛꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦꯕ ꯏꯅꯦ ꯀꯩꯁꯨ ꯀꯩꯝꯇ ꯂꯩꯕ ꯅꯠꯇꯦꯕ ꯑꯣ ꯐꯔꯦ ꯐꯔꯦꯁꯦ ꯏꯅꯦꯅꯅꯦ ꯃꯥꯅ ꯍꯥꯏꯕꯗꯣ ꯊꯥꯖꯗꯗꯅ ꯁꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯏꯅꯦ ꯗꯗꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯑꯃ ꯁꯥꯟꯅꯔꯤꯉꯩꯗ ꯏꯅꯦꯅ ꯍꯥꯏꯒꯦ ꯈꯟꯗꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯁꯦ ꯍꯥꯏꯗꯗꯅ ꯑꯗꯨꯝ ꯂꯩꯔꯦ 이붕호도 ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯛ ꯂꯥꯛꯑꯝꯕꯤ ꯏꯆꯥ ꯐꯖꯕꯤꯗꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯗꯅ ꯂꯩꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯤꯗ ꯄꯨꯕꯗ ꯗꯣꯛꯇꯔꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯕꯁꯨ ꯄꯥꯛ ꯐꯔꯣꯏꯅ ꯍꯥꯏꯔꯛꯑꯦꯍꯦ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯥꯛꯇꯅꯅꯦ ꯏꯕꯨꯡꯉꯣꯗ ꯈꯨꯔꯝꯗꯦ ꯍꯦꯛꯇ ꯈꯥꯛꯏ ꯍꯦꯛꯇ ꯉꯔꯪ ꯉꯔꯪ ꯉꯪꯗꯅ ꯍꯥꯏꯖꯔꯒꯅꯦ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯇꯧꯗꯅ 이붕호도 ꯑꯩꯅꯁꯨ ꯊꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯆꯠꯂꯣ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯅꯕ ꯇꯧꯅ ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯊꯦꯝꯃꯦ 이붕호 ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯗꯤ ꯂꯨꯍꯣꯡꯉꯣꯏ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅꯗꯤ ꯆꯠꯀꯦꯅꯅꯦ ꯉꯔꯥꯡꯗꯒꯤꯅꯦ ꯁꯥꯎꯅ ꯁꯥꯎꯅ ꯆꯠꯂꯦ ꯃꯃꯥ ꯃꯄꯥꯗꯨꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯍꯥꯛ ꯆꯪꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯆꯪꯉꯝꯒꯅꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯗꯥ ꯇꯣꯝꯄꯣꯛꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ꯭ꯔꯣ ꯏꯅꯦ ꯀꯗꯥꯏꯗꯩ ꯌꯥꯕ ꯍꯥꯏꯗꯕ ꯍꯔꯥꯎ ꯍꯔꯥꯎ ꯅꯝꯗꯅꯅꯦ ꯏꯅꯦꯅꯅꯦ ꯍꯦꯛꯇ ꯁꯥꯎꯔꯒꯅꯦ ꯆꯠꯍꯜꯂꯤꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎꯒ ꯆꯠꯄ ꯍꯥꯏꯗꯕ ꯑꯣ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯦ ꯆꯠꯂꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯊꯕꯛ ꯈꯪꯂꯩ ꯂꯩꯍꯧꯔꯤꯗꯨꯕꯣ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯏꯆꯥꯁꯤꯗꯤ ꯆꯥꯒ ꯂꯣꯜꯂꯨꯁꯨ ꯆꯠꯂꯣ ꯆꯥ ꯊꯛꯈꯤꯗꯧꯅꯤ ꯏꯅꯦ ꯑꯩ ꯊꯕꯛꯇꯣ ꯂꯣꯏꯁꯜꯂꯝꯃꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗꯨꯒ ꯂꯣꯜꯂꯒ ꯊꯛꯃꯤꯟꯅꯔꯁꯤ ꯑꯩ ꯈꯤꯇꯪ ꯊꯨꯔꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯩꯃꯥ ꯀꯩꯅꯣꯃꯤ ꯅꯪꯅ ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤꯗꯨꯕꯨ 이붕호ꯒꯤ ꯄꯨꯛꯆꯦꯜ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯥꯡꯕꯤꯔꯝꯕ ꯇꯧꯕꯤꯔꯝꯕꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯃꯟ ꯈꯤꯇ ꯑꯣꯏꯔꯕꯁꯨ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯦ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯟꯗꯦꯗ ꯏꯅꯦ ꯑꯩ ꯊꯕꯛ ꯐꯤ ꯑꯃ ꯄꯤꯗꯧ ꯂꯩꯍꯧꯕꯅꯦꯕ ꯑꯩ ꯀꯥꯎꯊꯣꯛꯎꯔꯕ ꯑꯗꯨꯗꯣ ꯑꯃꯨꯛ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯗꯤ ꯑꯩ ꯃꯤꯅ ꯊꯤꯅ ꯆꯩꯈꯤꯅꯤ ꯑꯗꯨꯅ ꯑꯗꯨꯗꯣ ꯂꯣꯏꯁꯜꯂꯝꯃꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯐꯠ ꯂꯥꯎꯅ ꯀꯨꯏꯗꯕꯤꯗ ꯑꯗꯨꯒ ꯆꯥꯗꯣ ꯂꯣꯜꯂꯒ ꯊꯛꯃꯤꯟꯅꯔꯁꯤꯅꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤꯅꯣꯃꯤ ꯇꯧꯔꯤꯁꯤꯕꯨ ꯈꯔ ꯐꯒꯗ꯭ꯔꯅ ꯁꯦꯡꯅ ꯍꯥꯏꯔꯨꯔꯦ ꯑꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦꯃꯤ ꯇꯧꯔꯤꯁꯦ 이붕호ꯅ ꯃꯔꯣꯜ ꯑꯃ ꯅꯥꯛꯇ ꯋꯥꯈꯜ ꯑꯃ ꯈꯟꯗꯅ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯂꯩꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯤꯡ ꯃꯥꯡ ꯃꯌꯥꯝ ꯑꯁꯦ ꯀꯣꯛꯀ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ ꯑꯩꯅ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯀꯌꯥꯗꯣ ꯑꯔꯦꯝꯕ ꯄꯨꯟꯅ ꯇꯥꯔꯕ ꯐꯠꯇꯕꯤ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯇꯅ ꯃꯣꯏꯅ ꯍꯥꯏꯕ ꯑꯣꯏꯅ ꯂꯣꯏꯅ ꯌꯥꯈ꯭ꯔꯕ ꯑꯁꯨꯝꯅ ꯊꯃꯣꯏ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯅꯣꯡꯃꯇ ꯐꯥꯎ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯒ ꯇꯥꯏꯑꯣꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯔ ꯂꯩꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯊꯤꯅ ꯉꯥꯡꯉꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯆꯠꯇꯅ ꯍꯔꯥꯎ ꯍꯔꯥꯎꯒ ꯇꯧꯕꯤꯔꯤꯗꯤ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯇꯥꯏꯃꯤꯡꯁꯦ ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯔꯒꯦ ꯅꯝꯕꯔꯗꯨꯕꯨ ꯀꯔꯝꯕꯅꯣ ꯆꯥꯁꯤ ꯑꯁꯤꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯤꯅꯦ ꯇꯧꯁꯜꯂꯒꯦ ꯆꯠꯂꯦ ꯀꯩꯅꯣ ꯐꯣꯟ ꯆꯠꯂ ꯄꯥꯏꯗꯣꯏꯁꯤꯕꯣ ꯑꯕꯦꯗꯤ ꯇꯣꯝꯄꯣꯛ ꯈꯣꯏꯗꯒꯤ ꯍꯜꯂꯛꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ
ꯐꯣꯟ ꯇꯧꯔꯛꯄꯒ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯀꯩꯅꯣ ꯐꯣꯟꯒ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯩꯅ ꯐꯣꯟ ꯅꯝꯗꯅ ꯉꯔꯥꯡ ꯂꯪꯁꯤꯜꯂꯝꯃꯦꯅ ꯁꯥꯎꯗꯅ ꯇꯧꯔꯤꯖꯥꯠꯂꯣ? ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯕ ꯍꯥꯏꯗꯨꯅꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯖꯕꯤꯅ ꯇꯣꯝꯄꯣꯛꯄꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯀꯣꯏꯕ ꯆꯠꯄ ꯄꯨꯔꯝꯃꯤ. ꯇꯣꯝꯄꯣꯛꯇꯤ ꯆꯠꯂꯤꯕ ꯑꯗꯨ ꯌꯥꯝꯅ ꯇꯟꯅ ꯆꯠꯂꯝꯃꯤ. ꯐꯖꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯇꯣꯝꯄꯣꯛꯀ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯃꯤꯟꯅꯔꯝꯃꯤ. ꯀꯔꯤꯅꯣꯃꯤ? ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯜꯂꯛꯑꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯔꯤꯕꯅꯣꯃꯤ? ꯉꯔꯥꯡꯁꯨ ꯊꯦꯡꯅ ꯍꯜꯂꯛꯑꯦ. ꯉꯁꯤꯁꯨ ꯊꯦꯡꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯔ ꯐꯒꯗ꯭ꯔꯅ ꯁꯤꯜꯂꯨꯕꯁꯤꯅ ꯍꯦꯟꯅ ꯑꯁ ꯁꯤꯗꯤ ꯌꯥꯔꯔꯣꯏꯗ ꯇꯧꯔꯤꯁꯦ. ꯏꯃꯥ ꯏꯆꯥꯗꯅꯤ ꯂꯩꯔꯤꯁꯦ, ꯃꯥꯕꯨ ꯀꯔꯤꯃꯠꯇ ꯃꯆꯤꯟ ꯄꯥꯟꯗ꯭ꯔꯕ꯭ꯔꯥꯕ? ꯃꯝꯃꯦ ꯊꯦꯡꯉꯦ ꯍꯜꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ꯭ꯔꯥꯕ ꯃꯥꯕꯨ? ꯂꯥꯛꯑꯦ ꯉꯥꯡꯗꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤꯅꯦ. ꯃꯤꯅ ꯁꯨꯝ ꯇꯧꯔꯤꯉꯩ ꯏꯃꯥꯅ ꯑꯗꯨꯝ ꯌꯥꯗꯨꯅ ꯂꯩꯔꯗꯤ ꯀꯥꯏꯗ ꯌꯥꯗꯣꯔꯤꯕꯅꯣ? 이붕어 할라브라 라오 이마 ngasidiне wari khara sanasi law koi ni ma wala ga halakpasida mu kaidorage khani no mi nangbu ima yata leiraga nang sumaina sum nungti gi theng laage hari braba nangbu nasin pan da bro yumda halage thenge ado da haiba ngam da braba law imung janga sanaro si law mi mamang da taraga mina phajabu anati law koi ni ma ima na mu saujala idubo asomna marol yumda hanji su ayadi somna ima na mu saujali kaidobugi hangi yaro doribano thenge hayo ima tani le horise ima cha ta leiraga nang na sumai sum thengna laadi chak cha da na ima adum ngai hebu su khangi bani nang ima aina salise yamna harauna chapanate haida ki kamajani yum du dane mi kom pholi ning bonte ima na haibada gi natro aina sakri dubo aina chatkena harauna chatkip sunate salaro hengdagi khari nu isa na saugalakli budubu ima na haibadi ne khara nganna hala u haiba to u chatkanu haibadi haidi dana ima cha ta ni leiriba ima du chak cha ai yaw di chak cha de chalage na hai ka dawba chin do pan ka dawba mina hai ngai adum yadna leiradi adugi ni mana sauri badi ka do wi chaloi doino chat ka dawni lao chak ngasi su yam chara moido phina phidu hongdok lo ro aduga ne ma chak loisandana leiram lage ai june ma yam tan khrajani haina da ne tawsi ima na taw haibagi damak tane ne chalisi natadi kana gumom na haibada ina hara hara yagadam natti hoi mai phi hongdok lo hi chak sul amada loiram ngai khuni he cha bi dung sai la ame adudane imana khangdaba saraga ne atopa wari mon thoga ne ma ngarang nupa maga phammi adu nang kanano karino ne imana hangbane adu ma mamang da gari na thengba nupa ne ye adu ma mapalam da leirui ye adu nang ngarang da la ye adugi ana badu kamai tawrage na hangba lakpa da lambi da thengna da na hangbane ye imana haidra isa habi de adugum ba kaisu ka to karan tawroi asok kui ba yum masida lak tan leiri se adugum bai tha irangi karimata mami ta deba nang ne heta lana khanbi da ne heta saubi ba dabu dagi da bro mamang da nang bu isa be gari na thengi kai na langlo chapada ada haina khiba dubu ima tabu di taki ho adu do hangbala ye theng kharabadi kuire da na aduma mapalam da leirui amuk khaktani ma la ambase adui nungai te da ngang han mapalam dagi thule ena hangbala ko oira male asapo ka leidana myam pirame ye mana wari loina sarame adugane imana nungai triba manane isa phajabi khoidane masangam de khote ne nangna chatpagi wari do liru budane wai thong do imak maksalaga ne thawai nungai tana thabak le hawi ni ai chatlage na ne khamba ka yada ngai chakhi mi thawai nungai tana adu su ina ima nungai te dana lerami bane mi kai no mi tawdu si ba ina kasina tabda wakhal su mu yam la na khanbiru re musu as confirm khangdre koks tawse kai dawrage mu non thadana tumina mur sondana mu leiri dubo chalo so na phidu hongdo ro chak cha na ba tawsi ma chak la ma da loira bani hoi mai phi se sa hongdo ra ge aduga ne ima na hai da bobu isa be da la na khanbi ga nuko ma na ngasi nungai tana wakhal chokta na sakhi bodu u bodu ima su ne nungai tana le hori bani as ima ai ma thayam sai da ai phim to hong khi hoi hong lo ima su chak to loi salam lage lao ko nangi hongna bi pham dana mu kui na lei thol anu ko iba ngai dana leira bani chak la ma da su loira bani lao ko asina ne pham dana mu mang na leiram dori bani tawrise lao ko ai wakhal se yam then man khre asu koi bai khoi gi yum da lak tu na khoi gi mateng pang bi dana hona biri ba tawbiri ba mayam madu khangna magi puksel bu asu kui na loina ra ba sibu man adu mai na torong bani haiba gi wakhal da akai na lupsaluri si kari gi no asum maran kari no thidok ta na han he to khal sida patan he ta khallu ba I wakhal se siam lale tan ngai rak tre tawsi aduga mana imana ai phajabi khoi da chale khole ha ba da pau ta ba da mana wakhal ngai ta na chakri do
ꯃꯥ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕꯒꯤꯅꯦꯕ ꯋꯥꯈꯜꯁꯤꯅ ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡ ꯃꯥꯒ ꯎꯅꯗꯕ ꯌꯥꯗꯦ ꯑꯩ ꯑꯕꯦꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥꯅꯤ ꯃꯥꯅ ꯄꯥꯡꯕꯤꯔꯤꯕ ꯁꯤꯗꯕꯨ ꯑꯩꯅ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯈꯜ ꯃꯊꯣꯡ ꯃꯔꯥꯡꯁꯨ ꯈꯪꯗꯅ ꯑꯩꯅ ꯍꯦꯛꯇ ꯃꯥꯕꯨ ꯁꯥꯎꯕꯤꯔꯨꯕ ꯂꯥꯟꯅ ꯍꯦꯛꯇ ꯈꯟꯕꯤꯔꯨꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯍꯌꯦꯡ ꯃꯥꯒ ꯎꯅꯗꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦꯍꯦ ꯏꯃꯥꯅ ꯆꯥꯛ ꯊꯤꯗꯅ ꯉꯥꯏ ꯂꯩꯔꯒ ꯅꯪꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯕꯗꯨꯕꯨ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦꯍꯦ ꯑꯦ ꯏꯃꯥ ꯂꯣꯏꯔꯦ ꯑꯁ ꯑꯩ ꯂꯣꯏꯔꯦ ꯏꯃꯥ ꯑꯩ ꯂꯥꯛꯑꯒꯦ